3 11 sound tabring on sound यार बसी बा हम जा रहे हैं मैं साउंड लाभम था रो sound tabram देंगे फिर sound tarba यार वो हो गई चले असली क्लास दी रेशियो ने को आई आहान बल लाइव था बा नंदे तो इधर साउंड याद अभी साउंड सेटिंग तो बगी को आई जो नॉलेज तो लेता बा तो की साउंड की करो तो बने बा या देसी एक तो बने तो साउंड तो यार है अजी है तो दिसना क्लास रेशियो ने बुका रेशियो की याम नंबर वो है बुका some useful concept of ratio की यहाँ नहन बा क्वाइदे मरोई बा useful concept से ताकि को ratio जी याद रगदी सी चैप्टर जी याद रगदी रेशियो है बस चैप्टर से ऐसी है इतरगदी मथंग दा परसेंटेज है बस चैप्टर की नॉलेज है नहीं सी नॉलेज वातवी ने बको तो गीता गदी सी परसेंटेज लायरा अनि आई रेशियो मेथड से सिंदर का ताला कदुनी को रेशियो का परसेंटेज का अनि जी पारगा अंक मयाम मा लाइथोल कदुनी मवानी पारगा लाइथोल कदुर बस चैप्टर सिंग दुदी प्रॉफिट एंड लॉस को प्रॉफिट एंड लॉस को मथंग दा discount matang da simple interest ko matang da compound interest hairi ba chapter sing je fulfuna chapter kya no ratio le re percentage le re profit loss le re discount le re simple interest compound interest hairi ba chapter mari se taruk ase six chapter si dai da sorang na 10 question above lakane ko SSC GD da ko aduga SSC na loba CGL gum exam da su adu question tara yaudra su 7 8 question de dum la e basi yamna marui ba chapter sing ne bani ri ko adu sai gi sigi ratio se sigi knowledge le itra ga dem yaroi di ba ko aduna ai hojik tawgi khali se sigi ratio gi kwai de marui ba concept मागी हौरोपगी concept तो मकोंग सेंग ना चलगदी रेशियो से लाइरा नहीं अदुगा अतोप चैप्टर से लाइन को अदु हो जादुनी बको अदु तौसे येंगसे अखुना अदु तारगदी रेशियो है बस कनो रेशियो है बस कनो है बस येंगसे रेशियो है बस संगम नवा है बने बक तो ऐप अमसुंग को 15 को नंबर अनि खक लौजे बको A ना 12 नि B ना 15 नि को तो ऐप अमसुंग 15 को नंबर अनि खक लौरे हारिब अनि सिगी अखोना रेशियो है तारगदी कइनो तौदिसे आम स्टेप त अखोना मबानी बु येन बिया बक खाइदि सौब नंबर अम लौरो A अमसुंग B सिबु येन बिया बक खाइदि सौब नंबर दो अखोना करी कौनी म्याम ऐसे कोरोइद्रो ऐसे भाई अटर हाइएस्ट कॉमन फैक्टर अखोई मैतेलोन सेंग ना हाइतारगदी ए अमसुंग बी अनिमक सिबु येनबे याबो ख्वाइदि चावबो नंबर ने को 12 अमसुंग 15 बु येनबे याबो ख्वाइ चाव नंबर दि क्या तारे दुदिया 12 अमसुंग 15 येन याबो ख्वाइ चाव नंबर दि 3 तारोइद्रो 12 अमसुंग 15 बु येनबे याबो ख्वाइ चाव नंबर 3 तारनी सुमाइना मसिंग अनि की रेशियो फुतो के तारगदी मसिंग अनि दुगी मबानी बु येनबे याबो ख्वाइ चाव नंबर आईसेफ से हाना खंगनी अदुगा आईसेफ तुना हाइब नंबर अनि से येन थोगा थम्बदुने येंथोगा थमगनी अदुगा सिगी सिंबल जे इस टू हाइन पावने सिगी रेशियो की सी सिंबल जी थमदुइबा अदुदी यंगो येंथोदि क्या तारे 3 ना 12 एलदी 4 अदुगा 3 ना 15 एलदी क्या थुंगे 5 थुंगे
ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯀꯌꯥ ꯇꯥꯔꯦ ꯉꯁꯥꯏ A ꯑꯃꯁꯨꯡ B A ꯅ 12 B ꯅ 15 ꯍꯥꯏꯅ ꯂꯩꯔꯝꯕ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯔꯦꯁꯤꯌꯣ ꯄꯨꯊꯣꯛꯀꯥꯟꯗ 4:5 ꯂꯩꯔꯦ ꯑꯗꯨꯗꯤ ꯔꯦꯁꯤꯌꯣꯁꯤꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯀꯩꯅꯣ ꯔꯦꯁꯤꯌꯣꯁꯤꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ A ꯅ 4 ꯅꯤ B ꯅ 5 ꯅꯤ ꯍꯥꯏꯕ꯭ꯔꯥꯁꯦ ꯅꯠꯇꯦꯕ A ꯅ 4 ꯅꯤ ꯍꯥꯏꯕ ꯅꯠꯇꯦ B ꯅ 5 ꯅꯤ ꯍꯥꯏꯕ ꯅꯠꯇꯦ A ꯗꯤ ꯉꯁꯥꯏ 12 ꯅꯦ ꯃꯥꯏ ꯚꯦꯂꯨꯁꯤ B ꯗꯤ 15 ꯅꯦꯕ ꯔꯦꯁꯤꯌꯣꯁꯤꯅ ꯇꯥꯛꯅꯤꯡꯉꯤꯁꯤ ꯑꯇꯩ ꯀꯔꯤꯝ ꯅꯠꯇꯦꯕꯀꯣ A ꯁꯤꯅ 4 ꯑꯣꯏꯕ ꯃꯇꯝꯗ ꯀꯣ B ꯅ 5 ꯑꯣꯏꯕꯅꯤ A ꯅ 4 ꯑꯣꯏꯕ ꯃꯇꯝꯗ ꯍꯥꯏꯕꯅꯤ A ꯒ 4 ꯃꯥꯟꯅꯩ ꯍꯥꯏꯕ ꯅꯠꯇꯕ A ꯅ 4 ꯑꯣꯏꯕ ꯃꯇꯝꯗ B ꯅ 5 ꯀꯤ ꯆꯥꯡꯗ ꯂꯩ ꯍꯥꯏꯕꯅꯤ ꯆꯥꯡ ꯇꯥꯛꯄ ꯍꯥꯏꯕꯅꯦꯕ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯔꯦꯁꯤꯌꯣ ꯍꯥꯏꯕꯗꯤ ꯀꯩ ꯑꯣꯏꯗꯣꯏꯅꯣ ꯑꯁꯤꯡꯕ ꯚꯦꯂꯨꯗꯨ ꯅꯠꯇꯦꯕ ꯇꯥꯛꯇꯣꯏꯁꯤ ꯀꯣ ꯆꯥꯡ ꯇꯥꯛꯄ ꯚꯦꯂꯨ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯔꯦꯁꯤꯌꯣꯁꯤ ꯀꯩ ꯇꯥꯔꯦ ꯑꯗꯨꯗꯤ ꯆꯥꯡ ꯇꯥꯛꯄ ꯆꯥꯡꯗꯝꯅꯕꯒꯤ ꯚꯦꯂꯨ ꯇꯥꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯆꯥꯡ ꯇꯥꯛꯄ ꯚꯦꯂꯨ ꯍꯥꯏꯔꯤꯁꯤꯅꯦꯕ ꯑꯩꯅ ꯏꯁꯝ ꯁꯝꯅ ꯀꯣ ꯑꯗꯨꯅ ꯔꯦꯁꯤꯌꯣꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯁꯦꯝꯃꯛꯈꯤꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯔꯕꯗ ꯄꯤꯔꯝꯃꯤꯕ ꯑꯣꯔꯤꯖꯤꯅꯦꯜ ꯅꯝꯕꯔ ꯑꯅꯤꯗꯣ ꯑꯗꯨꯕꯨ ꯌꯦꯟꯊꯣꯛꯄ ꯌꯥꯕ ꯈ꯭ꯋꯥꯏ ꯆꯥꯎꯕ ꯅꯝꯕꯔ ꯍꯥꯏꯕꯗꯤ ꯃꯕꯥꯅꯤꯕꯨ ꯌꯦꯟ ꯌꯥꯕ ꯈ꯭ꯋꯥꯏ ꯆꯥꯎꯕ ꯅꯝꯕꯔ ꯑꯩꯁꯦꯞꯁꯤ ꯂꯧꯕꯤꯔꯅꯤ ꯑꯗꯨꯒ ꯑꯩꯁꯦꯞꯅ ꯌꯦꯟꯊꯣꯛ ꯇꯥꯔꯛꯄꯁꯤꯕꯨꯅꯤ ꯔꯦꯁꯤꯌꯣ ꯍꯥꯏꯁꯤꯀꯣ ꯁꯨꯃꯥꯏꯅ ꯔꯦꯁꯤꯌꯣꯗ ꯂꯩꯕꯁꯦ ꯃꯈꯥ ꯇꯥꯅ ꯀꯛꯅꯕ ꯌꯥꯔꯔꯣꯏ ꯑꯩꯁꯦꯞꯅ ꯀꯛꯈ꯭ꯔꯕꯅꯤꯅ ꯑꯗꯨꯅ ꯀꯣ ꯄ꯭ꯔꯥꯏꯝ ꯑꯣꯏꯅꯦꯕꯀꯣ ꯀꯣ ꯄ꯭ꯔꯥꯏꯝ ꯍꯥꯏꯕꯗꯤ ꯃꯈꯥ ꯇꯥꯅ ꯀꯛꯅꯕ ꯌꯥꯗ꯭ꯔꯕ ꯅꯝꯕꯔ ꯍꯥꯏꯕꯗꯤ ꯑꯩꯁꯦꯞ ꯄꯨꯊꯣꯛꯀꯥꯟꯗ 1 ꯇꯥꯕꯁꯦ ꯃꯈꯥ ꯇꯥꯅ ꯀꯛꯅꯕ ꯌꯥꯔꯣꯏ ꯍꯥꯏꯅꯦꯕ ꯁꯨꯃꯥꯏꯅ ꯂꯩꯅꯦꯕ ꯔꯦꯁꯤꯌꯣꯁꯤꯀꯣ ꯃꯥꯒꯤ ꯁ꯭ꯇꯦꯟꯗꯔꯠ ꯐꯣꯔꯝꯗ ꯈꯪꯉꯕ ꯑꯗꯨꯒ ꯇꯥꯔꯛꯏꯕ ꯔꯦꯁꯤꯌꯣꯁꯦ ꯑꯩꯈꯣꯏꯅ ꯀꯔꯤ ꯍꯥꯏꯅ ꯑꯔꯊ ꯍꯟꯅꯩ ꯍꯥꯏꯕ ꯃꯇꯝꯗ A ꯅ 4 ꯅꯤ B ꯅ 5 ꯅꯤ ꯍꯥꯏꯔꯔꯣꯏ A ꯅ 4 ꯑꯣꯏꯕ ꯃꯇꯝꯗ B ꯅ 5 ꯑꯣꯏ ꯍꯥꯏꯕꯅꯦꯕ ꯌꯥꯟꯗ ꯑꯩꯈꯣꯏꯁꯦ ꯑꯗꯨꯅ ꯔꯦꯁꯤꯌꯣ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯀꯩ ꯑꯣꯏ ꯂꯩꯔꯝꯃꯦ ꯆꯥꯡ ꯇꯥꯛꯄ ꯚꯦꯂꯨ ꯑꯣꯏ ꯂꯩꯔꯝꯃꯦꯕꯀꯣ ꯑꯁꯦꯡꯕ ꯚꯦꯂꯨ ꯅꯠꯇꯦꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯑꯁꯦꯡꯕ ꯚꯦꯂꯨꯁꯦ ꯑꯃꯨꯛ ꯑꯣꯏꯍꯟꯒꯦ ꯑꯣꯔꯤꯖꯤꯅꯦꯜ ꯚꯦꯂꯨꯗꯣ ꯑꯃꯨꯛ ꯑꯣꯏꯍꯟꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯃꯨꯛ ꯄꯨꯊꯣꯛꯀꯦ ꯍꯥꯏꯇꯥꯔꯒꯗꯤ A ꯒꯤ ꯑꯣꯔꯤꯖꯤꯅꯦꯜ ꯚꯦꯂꯨ ꯄꯨꯊꯣꯛꯀꯦ ꯍꯥꯏꯇꯥꯔꯗꯤ A ꯒꯤ ꯔꯦꯁꯤꯌꯣ ꯑꯣꯏꯔꯤꯕ ꯁꯤꯒꯤ 4 ꯁꯤꯗꯩꯁꯤꯗ ꯉꯁꯥꯏꯒꯤ ꯀꯛꯈ꯭ꯔꯤꯕ ꯑꯩꯁꯦꯞꯇꯣ ꯑꯗꯨꯅ ꯄꯨꯔꯤꯁꯤꯟꯒꯗ ꯑꯩꯁꯦꯞ ꯀꯌꯥꯅꯣ 3 ꯅꯤ 3 ꯅ ꯄꯨꯔꯤꯁꯤꯜꯂꯒꯗꯤ 4 3 ꯖ 12 B ꯗꯁꯨ B ꯒꯤ ꯔꯦꯁꯤꯌꯣꯁꯤ ꯀꯌꯥꯅꯣ ꯍꯥꯟꯅ ꯑꯣꯏꯔꯝꯃꯤꯁꯦ B ꯒꯤ ꯔꯦꯁꯤꯌꯣꯁꯤ ꯀꯌꯥꯅꯣ ꯍꯧꯖꯤꯛ ꯑꯣꯏꯔꯤꯁꯤ 5 ꯅꯠꯇ꯭ꯔꯣ ꯁꯤꯗꯩꯁꯤꯗ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯑꯩꯁꯦꯞꯇꯨꯅ ꯄꯨꯔꯤꯁꯤꯜꯂꯒ B ꯒꯤ ꯚꯦꯂꯨ 15 ꯁꯨꯃꯥꯏꯅ ꯑꯁꯦꯡꯕ ꯚꯦꯂꯨꯁꯦ ꯑꯃꯨꯛ ꯄꯨꯊꯣꯛꯀꯅꯦꯕ ꯑꯗꯨ ꯀꯔꯤ ꯅꯣꯂꯦꯖ ꯐꯪꯉꯦ ꯔꯦꯁꯤꯌೋ ꯍꯥꯏꯕꯁꯦ ꯀꯔꯤꯒꯨꯝꯕ ꯔꯦꯁꯤꯌೋ ꯄꯤꯔꯝꯃꯗꯤ ꯃꯗꯨ ꯑꯩꯈꯣꯏꯅ ꯑꯁꯦꯡꯕ ꯚꯦꯂꯨꯅꯤ ꯍꯦꯛꯇ ꯂꯧꯕ ꯌꯥꯕ ꯅꯠꯇꯦ ꯆꯥꯡ ꯇꯥꯛꯄ ꯚꯦꯂꯨꯅꯤ ꯂꯧꯗꯣꯏꯅꯤ ꯑꯁꯦꯡꯕ ꯚꯦꯂꯨꯅꯤ ꯍꯥꯏꯅ ꯑꯣꯟꯊꯣꯛꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯑꯩꯁꯦꯞꯇꯨꯅ ꯄꯨꯔꯤꯁꯤꯜꯂꯒ ꯑꯁꯦꯡꯕ ꯚꯦꯂꯨꯅꯤ ꯍꯥꯏꯕ ꯌꯥꯔꯦ ꯍꯥꯏꯕꯅꯦꯕ ꯁꯤ Bꯗꯁꯨ B ꯒꯤ ꯔꯦꯁꯤꯌೋ ꯚꯦꯂꯨꯗꯁꯨ ꯑꯩꯁꯦꯞꯅ ꯄꯨꯔꯤꯔꯀꯥꯟꯗ ꯑꯁꯦꯡꯕ ꯚꯦꯂꯨ ꯑꯣꯟꯗꯣꯏꯅꯤ ꯑꯗꯨꯅ ꯔꯦꯁꯤꯌೋ ꯍꯥꯏꯕꯗꯤ ꯆꯥꯡ ꯇꯥꯛꯄ ꯚꯦꯂꯨꯅꯤ ꯑꯁꯦꯡꯕ ꯑꯣꯜꯍꯟꯒꯦ ꯍꯥꯏꯔꯗꯤ ꯀꯩꯗꯧꯅꯤꯕ ꯀꯅꯥ ꯄꯨꯔꯤꯅꯤ ꯍꯥꯏꯕ ꯑꯩꯁꯦꯞꯅ ꯄꯨꯔꯤꯅꯤ ꯍꯥꯏꯕꯅꯦꯕ ꯌꯥꯔꯦꯀꯣ ꯁꯦ ꯁ꯭ꯋꯥꯏꯐꯥꯎ ꯒ꯭ꯌꯥꯟ ꯇꯥꯔꯤ खर मुथत के को यंगसिको अदुदि अखोना हजिक रेशियो से अखोना खंगिबा रेशियो 4:5 हारेबको A ग B ग 4:5 हारे सी चांग तक बिलु ने हादना सा चांग तक बिलु ने हारे अखोना मखा ताना खंगजेबको चांग तक बिलु हारे को रेशियो से चांग तक बिलु ने हारे सिदा A न 4 ओइ मतन B न 5 ने हारे अखोना चांग तक से खरा साउखतपा चांग तक याइबो खरा चांग तक से खरा चाउना तक हातारगदि अखोना सिदा 2 न मल्टीप्लाई तौसिलजेब अदुदि नकन नाम द 2 न पुरीबे तारगदि नकन नाम द पुरी रेशियो से चांग तक बिलु ने हारे A न 4 ओइ काना B न 5 ने हारे अखोना 2 न पुरी तारगदि नकल अनिमुक त पुरी नि 2 4 जा 8 सोम दसु 2 4 जा 2 5 जा 10 सिजु चांग तक बिलु ने ngसागी सिना खरा पिकपा चांग ओइना खरा पिकपा मोंग द चांग नमना बाय तारे को A न 4 ओइ मतम B न 5 हौजिकी सिना A न 8 ओइ मतम B न 10 हायबने नकन नाम द 3 न पुरी तारगदि A गी 4 ओर मदु 3 फोइदि 3 4 जा 12 A ngasa B गी 5 ओर मदु 3 न पुरी दि मागी सु पुरी दिया देबो नकल नाम द पुरी रदि नकल नाम सु पुरी दिया देबो को 5 3 जा 15 सुमाइना को सी चांग ताक बिलु लोइ सुमे बसे अखोना ngасai रेशियो 4:5 हाइना लेरमबदो 2 न मल्टीप्लाई तोरगान 8:10 नम तारे ए अमुक 3 पुरी काना क्या थाबा 12:15 तारे मखोइ से चप मानबा बिलु ngक्तनि हाइनि बखोइना सिना ngасai gi ख्वाइदे पिकपो मोंग द को चांग ताकवा सिना कितंग साखोल ताकवा सिना खरेना साखोल ताकवा मोइ चांग ताक बिलु ngत रेशियो दि रेशियो चप मानै बको यान दा राइजा अदो ngасai gi मखा ता न कक्नबा याद्रबा ख्वाइदे पिकपा चांगनम बिलु से
sina mo standard ratio kaune ba sina standard ratio kaune ba sina atai sigi ani sina ke do ba non standard ratio kaune ba non standard ratio kaune ba ratio di ratio ne ba ko ado ratio ki matang na knowledge khajitang di lera mani basic concept ko sina standard ratio kawi sigi 8:10 ga 12:15 ga sina mera comment thokte ke gino comment uhalak yabra sina non standard ratio kaune ha ne mem gyan dari ko sia standard ratio amasung non standard ratio ji khange makha dana aduga akona heng kari gumba mana sumaina the ratio of question nama le re khala je question atak statement nama pyramid the ratio of a and the b is 2:3 haraje a ga b ga ratio ji 2:3 ni hek harama ba akoina sida leiriba a ga b ga sia a na 2 ni b na 3 ni haina lobe ya de ko tarwingo hello tadia battery kan to dor jalo sound jam tik check togi ko ai gi sigi battery ya da sir sound tagidre sir sound tagidre priya devi sunanta tagidre tar ba ma'am tare ko fare am horge so ahan boy bini na ko ma'am ai noi da hire ji ko adi tagidre ma yar si battery ji kan to e ko afabu do lower ji salong ta bu mai to e si to ranga da yenga ji ma'am horge class mu ko makha se thagi ko ai se ki ratio ki si concept se khara clear hoina ba swai ji phajna takning e ko khara angka makong senga lak pa kamuna di am lai hen khalam ni ko si ai pure makok tagi ko 0 11 de horo ta bane bai yengo ma'am class nu ngai raga di ko ai so khoi gi manipur lon da satra ma'am ama
ꯃꯇꯦꯡ ꯄꯥꯡꯒꯦꯅ ꯈꯜꯂꯤ ꯑꯗꯣ ꯅꯣꯏꯅꯁꯨ ꯄꯨꯛꯅꯤꯡ ꯑꯩꯈꯣꯏ ꯊꯧꯅꯥ ꯄꯤ ꯇꯥꯔꯦ ꯑꯩꯉꯣꯟꯗꯀꯣ ꯇꯥꯛꯄꯗꯤ ꯄꯦꯁꯟ ꯌꯥꯝ ꯂꯩ ꯑꯩꯁꯨ 7 years ꯁꯨꯔꯕꯅꯤꯀꯣ ꯂꯥꯏꯔꯤꯛ ꯇꯥꯛꯄꯁꯦ ꯀꯣꯆꯤꯡ ꯁꯦꯟꯇꯔ ꯑꯃ ꯍꯥꯡꯉꯒ ꯁꯥꯇ꯭ꯔꯁꯨ 90+ ꯁꯨꯖꯤꯜꯂꯛꯑꯕꯅꯤ ꯍꯟꯗꯛꯁꯨ ꯃꯣꯏ ꯑꯒꯅꯤꯕꯤꯔꯒ SSGDꯒꯤꯗ ꯃꯣꯏ 23-23 ꯃꯥꯏ ꯄꯥꯛꯑꯕꯅꯤ ꯀꯣ ꯑꯗꯣ ꯑꯩꯅ ꯂꯥꯏꯚ ꯀ꯭ꯂꯥꯁ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯏꯃꯥꯂꯣꯟꯗ ꯁꯥꯇ꯭ꯔ ꯃꯌꯥꯝ ꯇꯥꯛꯅꯤꯡꯕꯗꯒꯤ ꯁꯤ ꯑꯩ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯁ꯭ꯇꯨꯗꯤꯑꯣ ꯑꯃ ꯏꯁꯥꯒꯤ ꯍꯥꯡꯖꯔ ꯇꯧꯖꯔꯤꯅꯤ ꯅꯣꯏꯅꯁꯨ ꯈꯔ ꯁꯞꯄꯣꯔꯠ ꯇꯧ ꯇꯥꯔꯦ ꯑꯗꯣ ꯁꯥꯎꯟꯒꯤ ꯃꯇꯥꯡꯁꯤꯃ ꯑꯗꯒꯤ ꯂꯥꯏꯚ ꯊꯥꯕꯒꯤ ꯃꯇꯥꯡꯁꯤꯃ ꯑꯩ ꯅꯣꯂꯦꯖꯁꯨ ꯂꯩꯇꯦꯕꯀꯣ ꯍꯩꯇꯦꯕ ꯑꯗꯣ ꯑꯅꯧꯕ ꯇꯧꯔꯛꯄꯅꯤꯅ ꯅꯣꯏꯅ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯔꯒꯁꯨ ꯈꯔ ꯑꯗꯨꯝ ꯀꯩꯅꯣ ꯇꯧ ꯇꯥꯔꯦ ꯑꯦꯛꯁꯀ꯭ꯌꯨꯁ ꯇꯧ ꯇꯥꯔꯦ ꯀ꯭ꯂꯥꯁꯁꯤ ꯀꯣ ꯋꯥꯔꯤ ꯌꯥꯝ ꯇꯧꯗꯕꯤꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯐꯣꯀꯁ ꯇꯧꯔꯁꯦ ꯀ꯭ꯂꯥꯁꯁꯤꯗꯀꯣ ꯌꯦꯡꯉꯣ ꯁꯤꯗ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤ ꯄꯣꯏꯟꯠꯁꯦ ꯀꯩꯅꯣꯕ ꯍꯧꯖꯤꯛꯀꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯈꯪꯉꯤꯕ ꯀꯟꯁꯦꯞ ꯃꯌꯥꯝꯗꯨꯗꯒꯤ ꯔꯦꯁꯤꯌꯣꯁꯦ ꯁꯨꯃꯥꯏꯅ ꯃꯁꯤꯡ ꯑꯅꯤꯒꯤ ꯔꯦꯁꯤꯌꯣ ꯍꯦꯛ ꯄꯤꯔꯝꯕꯁꯦ ꯑꯁꯦꯡꯕ ꯇꯥꯔꯕ ꯁꯥꯎꯟꯁꯦ ꯃꯌꯥꯝ ꯕꯦꯔꯥ ꯍꯦꯛ ꯂꯩꯀꯣ ꯉꯁꯥꯏꯗ ꯁꯦꯝꯃꯝꯕꯅꯦꯕꯀꯣ ꯌꯦꯡꯁꯦ ꯃꯌꯥꯝ ꯑꯝꯇ ꯁꯥꯎꯟꯁꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯈ꯭ꯔꯖꯥꯠꯅꯤ ꯑꯩꯒꯤ ꯁꯥꯇ꯭ꯔꯁꯤꯡꯅ ꯁꯤꯒꯤ ꯔꯦꯀꯣꯔꯗꯤꯡ ꯇꯧꯕꯒꯤꯁꯤ ꯃꯣꯏꯅ ꯍꯦꯜꯞ ꯇꯧꯕꯤꯔꯤꯅꯦ ꯑꯦꯛꯁꯄꯥꯔꯠ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦꯀꯣ ꯇꯥꯔꯕ ꯇꯥꯔꯅꯦ ꯑꯝꯇ ꯁꯤꯒꯤꯁꯤ ꯃꯥꯜꯂꯦ ꯕꯦꯇꯔꯤꯒꯨꯝꯕꯒꯤꯀꯣ ꯕꯦꯇꯔꯤꯒꯤ ꯃꯥꯜꯂꯦ ꯑꯩ ꯁꯨꯝ ꯈꯟꯕꯗ ꯑꯗꯨꯗꯗꯤ ꯃꯥꯟꯗꯦ